ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯔꯨꯛꯅꯤꯀꯣ ꯄꯤꯔꯨꯛꯁꯦ ꯐꯨꯠꯂꯒ ꯃꯦꯠꯀꯦ ꯄꯤꯔꯨꯛ ꯈꯛꯇ ꯃꯦꯠꯄꯁꯨ ꯍꯥꯎꯋꯤ ꯑꯗꯣ ꯑꯩꯅ ꯑꯂꯨ ꯑꯃꯈꯛꯇꯤ ꯍꯥꯞꯄꯦ ꯑꯂꯨ ꯁꯨꯡ ꯍꯥꯞꯇꯕꯤꯗ ꯕ꯭ꯂꯦꯟꯗꯤꯡ ꯉꯧꯕ ꯍꯥꯞ ꯕꯣꯏꯜ ꯀꯛꯄꯤꯗ꯭ꯔꯗꯤꯀꯣ ꯁꯥꯡ ꯂꯥꯛꯀꯅꯦꯕ ꯆꯥꯕ ꯃꯇꯝꯗꯀꯣ ꯃꯤꯗꯤ नापी जा रहा है मन को क्या ये क्या खा रहा है भैया हाली है किसी की करे पिरुक में से